Khul Ngakpagi NAMADA Pak Sanna Selgi demand Tourakpa Khudakta Lepihou Natrabadi miyam punsinduna akanba kholau laurakani haina miyamna pendaba wafam fongdoknaba haurakle amadi wakat mifam chathakre ngasi andro mamang laikai kaithel sangda puba thangba ngamloidaba selgi demand kaya Tourakpa Khudakta Lepu amadi nongmagi changdaba yadraba potlam singi mamal khudakta hanthahalu haina maira paibi apunba lup androna sinduna wakat mifam chathakre wakat mifam aduda saruk yakhiba miyoi amana haikibada iramdam asida nongmakangdana hengatlakliba nongmagi daba yadraba potlam singi mamal wangkhatlagliba asi lengakna karigumba amata miyeng changdana miyamna wariba asi khangsin usinadana leiriba asi achauba miyoibagi hak khongoinabani nongmagi suranomlaga charamba sing Manipurda ing 2016 megi tang ahumdagi haurakhiba irang asina maram oiraga achauba chaitheng ama piduna lakli nongmagi sujaduna tanjaramba sel sufam leiraktabana amadi thagi tolop amadi nongmagi khutsuman piramba mapu singdasu achauba selgi demand taurakpana maram oiraga sinmi singi nongmagi khutsuman natraga thagi tolop piramba ngamlaktabana achauba chaitheng ama piri haiba asi khangna leisin leba lengak asi ngaktaba ngamde nongmagi changdraba yadraba potlam sing pusilakpada national highway singda changlakliba pochai puba truck singda puba thangba ngamloidaba achauba senkhai kaya thagi chahigi amadi nongmagi basis da demand lauduna imphal yaurakpada pochai gi mamal atia pakna wangkhatlakli haiba asisu lengakna khangda udana leisilli central subject oiriba national highway singda chathariba truck singda selgi demand tawhalliba asi India lengakna Manipur miyam asi thawoi usitabani haina lawi adukhak natana national highway da free movement tawhanba ngamhandaba asisu yamna laibak thiba amani loinana central government na athubada midyeng changfam thoi nongmakangdana changdraba yadraba pochai gi mamal wanglingai cherak asida thokliba irang asida Khul Ngakpagi Mingda tanja lauraga lup kaya amana pan dukan grocery dukan pharmacy school college hospital figi dukan insang napi karbar sa yen yoliba sing auto gari thoriba sing private bank sing yu sungba asina chingba singda selgi achauba puba thangba ngamloidaba demand tawsinduna miyoi kaya amadi dukan natraga masagi sintha leptuna khangnaba kaya yaurakli sintha lepadagi hendoraktuna masagi dukan sing yonthoknarakpasu thengnari asigumba tanfam yauhalliba asigi responsibility kanana pugadage karigidamak asumna thokhalibano leiriba lengak asina tumina leishileba asi angakpa poi athuba matamda nongmagi changdraba yadraba potlam sing asigi mamal khudakta handraba amadi selgi demand tauriba lup singna demand khudakta leptrabadi laikai khun sing punsilaga achauba miyamgi kholau launaba sem sarakloi hainingai leite haiba si lengakna amadi selgi demand tauriba lup singna wakhal tanaba appeal tawki wakat mifam aduda control price hike in Manipur maintain rule of law in Manipur stop threat to civilians stop creating fear to people, free movement, national highway for all, save our children and save lives of civilians haina thaba placard sing sisinaduna kholau kya su lauki. Megi tang ahumdagi aikoigi irang sina maram oiraga pochai gi maman wangkhalakpa nongmagi subham nongpham chatpham leiraktaba awaba mayam asi uraga aikoi hojikse aikoi haibam khangdana wariba maraksida lup kaya amana tima taw salakpa koi subham nongpham su leiraktaba awaba mayam siga pochai gi maman tangkhalakpa siga maram oiraga sarkarna mieng changbiu asigu athuba matamda losinbiu aikoi shanti pame la losinbiu